Manipuri culture si kalsi na hairaga Manipur da leiraga leptana sum law sina Manipuri culture si kan bayagni habase thajaba ngamba wali Manipur da leiraga akoi masen Manipuri culture kan si Manipuri culture si yokhasi habasina sum habasina Manipuri culture si kan bangamgani habasi thajaba lesil ngasi Manipur gi mapanda chalaga thabak tawbagi sang si yamna hengalageba Manipur gi mapanda chalaga thabak tawriba mi mayam gi masing se yameba ngona harakan da ai samak example na tawjake ai Manipur gi mapanda leiri se chahi kun mangam sujileba ai mapanda leiri se ai family punna mapanda leiri se ko ngasi phawda koi family si mapanda leiri pom tam da kanam dana asmaina handana yengba ko pa amata ngasi phawba bangam drieba ti aina hiding ba topic si Manipur da leiba isini naw si Manipuri isagi lamda isagi kai da leibni na setpa chaba kara kano ma matorsu kasu kangai leiteba dubu Manipur gi mapanda polagadi Manipur gi mapanda leitargadi setpa chaba se amuk hena section setpa chaba dakar oeba khodi north east lakpani sakchu da su atai Indian singa khena bom leire ko adishu matakta Indian sing na khalisi Manipur gi leiba north east gi lakpa mi sing se yamna natai cha da ba jangan tumandi lakpa mi adwaina uba koi thena jeba ko asidai sida khoina set pachaba matam da su atai pudai cha da ba set lak saraga leiraga di na amu hena tukchabgi sang si yamna heleba aduna aina ngasi hajaningi ba topic si mayam da Manipur gi mapanda leiriba ichini naw mayam se sisu yaurga Manipuri culture si kandaba yate haina khanba ngama bo kando adudang da Manipuri culture si Manipur gi manungda Manipur gi mapanda India gi mapalda leiba mayam purna maksina smaina culture si ngaga chalaga di inasu ija to helakani amina su nungsi ba helakani ba Manipur gi mapanda leiba ichini naw singna se pasaba matamda tang yenga setragati taicha na Manipur gi mapanda leiba ija yamna wangna leiba ichini naw mayam su thengne ba khoi families Manipur gi mapanda leiri se kuire adubu mi amatana ngasi phawba natai putai sadana uba aduga natai putai sadana yengba ngasi phaw thengna driba adu akoi isamak Manipur dagi lakpa mi north east lakpa mi mapangi lamsingda thengneba matamda ubada hangoiba tukachaba phawba condition da mi kam thengnare mi na setpa di setpa neba mi gi lamda setpa chaba tongba kusia si to adu di moi maram neba natro akoi na Manipur da setning ba saning ba tawon tamda kusia si to kasu kai deba adu mapanam da laga di akoi na setning ba saning ba tapang setpa cha saba yade haba sei kasi video si da panjaram geba mi gi di maram neba setning ba sesano saning ba cha sano kasu kai deba akoi gi di mi gi lamda laga laidoi neba adu khara setpa chaba matamda yengaga tawdragati am noi taba mongi mi mamol thengna je jinjak si su yamna luiba kudamai ha kanda akoi gi jinjak se Manipur da di ngari ngatai ama ma akoi dum chai ko ngari ngatai cha je akoi di common ne ba akoi di jinjak ne ba haubi ne ba akoi di hauzari ne ba akoi sa gi oin adubu mapanda la kanda di ngari ngatai soibum na ka jingba inchang kai ka singche bongma matam da pham matam naina thongbi ga da ne adu natraga di akoi gi soibum ngari ngatai thong pai si tabu mayang mapalam gi mi singna manam ta ba khopa gi yamna nam thiba makhan gi porama oin uye ba akoi hawai jar gumba fermented sing di haidare ne ko hawai jar hairo ngari hairo soibum hairo sumba ba aga de ko pickle da char ga makhan mayang lei sing je fermented na ta ne ba sumba fermented do ba sing je palam da koina saba matam da manung matam nairaga tam yenga pham matam yenga chaga da bane masi gi sinjak si da su mi gi standard amasung mi gi condition se masi da su yamna decide taweba e na da media dum sinjak to cha da fermented se chaba mapam lei ko adu fermented ta da mapam su lei adu paktak na India gi oina yenga ko matam da di sumna ba fermented oba khoichar gumba soibum gumba sinjak se chaba gi pham se yam de ba adu na adu ba cha inchang thonggal ko matam da kai no he moi se asmanam nam thiba sinjak cha ni moi se adu ma thak do mo iro se pa chaba si da mo tai pu dai cha da mo se sin cha sil di khungau ma kang kai em tok silaga asamna ngang silaga masamna ka ni ka oi khang da bi ya ta do mi am theng ne ba adu ba mo usilo da sinjak tu su manam nam thiba sinjak cha re se pa chaba su tai pu dai cha da bi se sile adu di kana no no na ijat tor ko se no na kana ta ijat tor ba yeng ba da asiyo ne asi jangan de la ko mi sin je se smai to ni harani adu na Manipur da koina Manipuri culture kalsi Manipur gi culture chatnabi yokhasi hai je Manipur yo pan da le bom pham sing da su lai ri bi si nong sing na masi khang na ta pi ga di patanung da thoiba mayam se oktabi yai ha ba si jo inga si video si da panjaram ge ba wa pham ma so inga si video si da panjaram ge Manipur si tribal makhan adagi si no jat makhan punna lai minai bi natra papalam da thora ga di ai ma je Manipur dai ne koina jat makhan Manipur da lai ba makhaina ma si asi gi jat ni ma je si ni ma je tribal ni ma je maitai ni ma je pangan ni adagi ma je Christian ni ai ba si ma ko yeng ba da tak khang ba ma changi dana ko di dum khang jai dana ko ma sin yeng na ba da do mapalam da thora ga di nang su ai su ma su pura Manipuri amata oin u doi ne ba adu dana ko gi tribal ni no sing chu pandala akanda ye pije saksa tai pu dai cha da ba sela ga di akak arang setana tana kotana ambi da kai da toroga di adu di gi mina ijat to gi sang se sung phang he phangaro hai sin adugumba mayam ma Manipuri ma pandala ga di asmaina het pa cha ba da gi mi ma kunaba chapa matam
matamda yamna cheksinna chatkadabne akhoi hainaba leidane mafam matam yenga set ka chagadabni habdo jese des wese ves kaina hindi da habdo adumaina lai loyomfam gi chana chana naba yana ba tautare unang na lairoi mi mapan tangda sudar taroi de ai manipur da thabeng hang loi phangi manipur dai hendoi manipur da laini haga di kasu kaide kusira si dum tawya khoi lam da di kasu kusira si tawya ba mi su mi lam da di kusira si tawni ba du mi kusira si tawna khoi na tawya de ba khoi na tawra ga di mi na as stories tawya sai yo masak si ga nu si lake masak si ga tawi manam nam thira na kai na adum ba wahi wata mi na si na ba khoi na taw ya ore pe na da khoi ba na khoi ni lai ram ni na khara ma khai dum thengna jare hajari ba in hajaning se to adu na akhoi gi kana no kari no hang man te ba mi khud akhoi mapalam la kan da di akhoi masen jing ya tamana doi ne ba adu na kana gu mom na tai cha da ba thabak kana gu mom na tai cha da ba chinja kana gu mom na tai cha da ba phije chak cha sela aga di na mak mangi na doi ne ba na mak khata mi na doi ni na mak izat phangoi dai ni adu na khudam moi khallaga yengo ne do manipur da lai ba tar ga di do manipur da lai ba palam gi yang lai ba ichi nau sin di yengo ne oina manipur da lai ba matam sida kayam ki matik yana ba maitai pangan ama yana ba kayam ki matik khadak khaidare ne ko moi ju adum yana ba tawraga moi ju lai natra ba ado moi na yana ba tawraga lai raga akoina ma pan thokanda akoi ji kana no haiba si kawraga mi na tawe na akoina da toksilu ya ba akoi gi saksu khena ba phibam du gom khena ba adu gi matung ina akoi ju tawga dabni phibam khena ba matung ina akoi ju tat ga dabni sa ga dabni adu mayam do khallaga khangaga samina si haiba si ngasi gi video sida anjaning cho manipur gi culture kan se harga di manipur gi mayam punaku izzat laina ingji harga di saba thakpa setpa matam chana mafam matam naina tawbiu haiba si ngasi gi video sida ai panjaram ge haiba di amang atak swening daba tohning daba kamu ngasi tanar ba tawriba mayam asi sigum ba situation mayam asi adom nam isa na khantha jaraga control tawraga chatpa ngam targa di soiga daba ngam ga daba kamu ngakthok pa yai soiga daba ngam ga daba kamu leirbasu adu protection oina isana joba yai haiba si ngasi gi video sida panjaram ge. Thank you so much for watching. Please do not forget to subscribe my channel. We'll see you again in the next video. Bye.